ꯆꯥꯝꯈꯛ ꯊꯝꯖꯍꯧꯕꯅꯤ ꯑꯩꯈꯣꯏꯕꯥꯅꯤ ꯇꯪꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯃꯥ ꯏꯆꯥꯁꯤ ꯈꯪꯉꯕ ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯐꯤꯅ ꯈꯨꯝꯖꯤꯜꯂꯒꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯏꯅꯥꯛꯇ ꯊꯝꯃꯒꯅꯦ ꯃꯥꯒꯤ ꯂꯣꯛꯁꯦ ꯈꯪꯕ ꯉꯔꯥꯡꯁꯨ ꯂꯣꯛꯇꯣ ꯌꯥꯝ ꯑꯣꯠꯊꯣꯛꯈ꯭ꯔꯦꯕ ꯃꯥꯁꯦ ꯈꯪꯕ ꯑꯗꯨꯅ ꯐꯅꯕꯒꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯏꯁꯤꯡ ꯑꯁꯥꯕ ꯂꯣꯛꯏ ꯑꯩꯈꯣꯏ ꯈꯤꯇ ꯖꯥꯡꯅ ꯐꯕ ꯑꯣꯏꯖꯔꯒꯦ ꯏꯆꯥꯁꯤꯅ ꯂꯣꯛ ꯈꯨ ꯇꯧꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇꯦ ꯁꯪꯒꯣꯝꯁꯨ ꯈꯤꯇꯪ ꯈꯤꯇꯪ ꯊꯛꯑꯒ ꯇꯧꯐꯝ ꯈꯪꯗꯦ ꯌꯥꯝꯅ ꯋꯥꯏ ꯈꯣꯍꯤ ꯄꯤꯊꯩ ꯍꯣꯃꯤꯌꯣꯒꯤ ꯍꯤꯗꯥꯛꯁꯨ ꯄꯤꯖꯩ ꯑꯗꯒꯤ ꯃꯥꯒꯤ ꯗ꯭ꯔꯣꯞꯁꯇꯨꯁꯨ ꯍꯥꯞꯄꯤ ꯅꯥꯇꯣꯟꯗ ꯑꯗꯨꯅ ꯖꯥꯡꯅ ꯐꯕ ꯑꯣꯏꯖꯔꯒꯦ ꯏꯆꯥꯁꯦ ꯃꯃꯥꯗ ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯨꯅꯤ ꯀꯌꯥ ꯅꯨꯡꯁꯤꯅꯣ ꯌꯦꯡꯉꯨꯅꯤ ꯀꯣꯃꯅꯣ ꯃꯌꯥꯝꯗ ꯍꯥꯏꯑꯣ ꯃꯌꯥꯝ ꯑꯩ ꯈꯔ ꯅꯤꯕꯤꯌꯣ ꯏꯁꯣꯔꯗ ꯖꯥꯡꯅ ꯐꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯃꯃꯥꯅꯁꯨ ꯇꯧꯋꯤ ꯍꯥꯏꯌꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯁꯥꯕ ꯂꯣꯛꯏꯕꯀꯣ ꯑꯗꯨꯏꯗꯤ ꯃꯥꯏ ꯂꯣꯛ ꯀꯩꯀꯥ ꯂꯩꯔꯝꯃꯁꯨ ꯈꯣꯠꯂꯝꯃꯁꯨ ꯃꯨꯟꯅꯕ ꯈꯣꯠꯅꯕ ꯐꯅꯕ ꯍꯥꯏꯅ ꯂꯣꯛ ꯊꯣꯔꯛꯏꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯩꯌꯦꯕꯀꯣ ꯃꯨꯅꯣ ꯁꯦ ꯐꯔꯦꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦꯀꯣ ꯁꯦ ꯃꯣꯇꯣꯔꯁꯦ ꯐꯨꯠꯆꯔꯦꯕꯀꯣ ꯁꯤ ꯐꯨꯠꯂꯦ ꯁꯤ ꯉꯧꯔꯅꯤ ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯒ ꯉꯧꯒꯅꯤ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯣꯟꯂꯤ ꯁꯤꯇ ꯍꯥꯞꯀꯅꯤ ꯇꯦꯖꯄꯇꯥꯒ ꯑꯗꯨꯒ ꯖꯦꯅꯝꯒ ꯖꯦꯅꯝꯁꯦ ꯈꯇꯪ ꯈꯇꯪ ꯇꯧꯔꯤ ꯄꯥꯝꯃꯨꯏꯕ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯇꯦꯛꯄꯁꯦ ꯂꯩꯇ꯭ꯔꯦ ꯑꯀꯪꯕꯗꯤ ꯂꯩ ꯁꯤ ꯑꯣꯏꯅ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯉꯧꯔꯒꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯉꯁꯤꯒ ꯂꯩꯔꯦꯀꯣ ꯉꯁꯥꯏ ꯈꯣꯠꯈꯤꯕꯗꯣ ꯌꯣꯡꯆꯥꯛꯀ ꯎ ꯃꯣꯔꯣꯛꯀ ꯑꯃ ꯃꯦꯠꯂꯅꯤ ꯌꯥꯝ ꯃꯊꯦꯜꯁꯦ ꯇꯧꯔꯔꯣꯏꯒꯦ ꯃꯌꯥꯝ ꯁꯤꯁꯦ ꯀꯨꯝꯁꯤꯒꯤ ꯑꯍꯥꯟꯕ ꯌꯣꯡꯆꯥꯛꯅꯦ ꯆꯥꯗꯣꯏꯁꯦꯀꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯥꯡꯁꯣꯏꯗ ꯍꯥꯞꯇꯣꯔꯤꯕꯁꯤꯡꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯆꯤꯡ ꯍꯔꯤꯕꯣꯞ ꯃꯣꯔꯣꯛ ꯑꯃ ꯑꯗꯨꯒꯩꯗꯤ ꯇꯧꯉꯥ ꯂꯣꯏ ꯆꯥꯝꯃꯒ ꯊꯝꯃꯦ ꯖꯦꯅꯝꯁꯦ ꯈꯔ ꯀꯨꯞꯅ ꯁꯣꯏꯔꯦ ꯁꯤꯅ ꯉꯥꯁꯦ ꯌꯥꯝꯗ꯭ꯔꯦ ꯉꯥ ꯃꯇꯨꯝ ꯃꯆꯥ ꯑꯃꯈꯛ ꯊꯝꯖꯍꯧꯕꯅꯤ ꯑꯩꯈꯣꯏꯕꯥꯅꯤꯇꯪꯒꯤꯗꯤ ꯑꯣꯛꯆꯔꯦ ꯃꯌꯥꯝ ꯁꯤ ꯍꯥꯞꯄꯒ ꯊꯣꯡꯉꯒꯦ ꯏꯃꯥ ꯀꯩꯅꯣꯁꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯄꯥꯊꯗꯣꯔꯦ ꯐꯨꯠꯂꯤꯁꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯁꯤꯁꯦ ꯐꯨꯠꯄ ꯈꯥꯡꯗ ꯉꯧꯅꯕ ꯍꯥꯏꯅ ꯐꯖꯅ ꯁꯧꯔꯛꯇꯅ ꯄꯥꯊꯩ ꯍꯥꯏꯕ ꯃꯥ ꯁꯧꯖꯔꯁꯅꯨ ꯆꯝꯊꯣꯡꯅꯤꯅ ꯁꯧꯈꯤꯁꯅꯨ ꯃꯨꯟꯈꯤꯁꯅꯨ ꯐꯖꯅ ꯃꯨꯜꯂꯒ ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯍꯥꯞꯀꯅꯤ ꯃꯌꯥꯝ ꯁꯤꯒ ꯈꯥꯡꯁꯦ ꯁꯥꯍꯜꯂꯤ ꯈꯥꯡꯁꯦ ꯁꯥꯍꯜꯂꯒ ꯀꯩꯅꯣꯁꯦ ꯉꯧꯔꯒꯦ ꯃꯣꯇꯣꯔꯁꯦ ꯉꯧꯔꯒꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯐꯥꯏꯅꯦꯜ ꯂꯨꯛꯇ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯄꯥꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯃꯊꯛꯇ ꯀꯥꯔꯛꯏꯅꯤ ꯃꯊꯛꯇ ꯇꯨꯜꯁꯤ ꯑꯃꯨꯕ ꯀꯩꯀꯥ ꯍꯧꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯪꯀꯜ ꯍꯣꯏꯒꯤ ꯃꯄꯨꯅ ꯊꯥꯕꯀꯣ ꯑꯩ ꯃꯊꯛꯁꯦ ꯀꯨꯏꯔꯦ ꯀꯥꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯗꯤ ꯍꯥꯟꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯥꯕꯗꯨꯒ ꯑꯩ ꯃꯔꯛ ꯃꯥꯅ ꯑꯗꯨꯝ ꯀꯥꯔꯨꯔꯦ ꯊꯑꯣꯏꯅ ꯀꯥꯗ꯭ꯔꯦ ꯍꯣꯏ ꯃꯥ ꯑꯩ ꯑꯃꯁꯨ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯈꯣꯏꯗꯥꯁꯨ ꯂꯥꯛꯑꯦꯕꯀꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯌꯥꯝ ꯋꯥꯔꯧꯒꯅꯨ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯦꯌꯨ ꯍꯥꯏꯗꯣ ꯑꯩ ꯀꯦꯕꯩ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯕ ꯏꯆꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯤꯅꯗꯤ ꯈꯪꯉꯣꯏꯕ ꯑꯗꯨꯅ ꯑꯩ ꯀꯦꯔꯛꯈꯤꯅꯤ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ ꯀꯦꯔꯛꯈꯤꯅꯤ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩꯅꯁꯨ ꯈꯪꯗ ꯈꯣꯠꯇꯕ ꯍꯩꯇ ꯈꯣꯠꯇꯕꯗ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒ ꯑꯗꯨꯝ ꯍꯪꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯏ ꯆꯦ ꯁꯨꯃꯥꯏꯅ ꯇꯧ ꯆꯦ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯇꯧ ꯏꯕꯦꯝꯃ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯩꯁꯨ ꯅꯍꯥꯟꯋꯥꯏ ꯏꯅꯦ ꯑꯃ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯃꯤ ꯆꯠꯊꯕꯤ ꯅꯪꯒꯤ ꯑꯦꯅꯤ ꯚꯤꯗꯤꯑꯣꯗ ꯌꯨꯝ ꯌꯦꯡꯉꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯌꯥꯝ ꯊꯥꯔꯛꯑꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯦꯅꯦ ꯅꯪꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯇꯥꯔꯒꯗꯤꯀꯣ ꯋꯥꯔꯧꯒꯅꯨ ꯅꯦꯅꯦꯒ ꯑꯃꯨꯛꯀ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯅ ꯃꯇꯝꯗ ꯁꯪꯗꯕꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯝꯗ꯭ꯔꯦ ꯇꯤꯜꯍꯧ ꯃꯅꯥꯒ ꯌꯥꯝ ꯊꯥꯅꯔꯝꯃꯤ ꯃꯌꯥꯝ ꯁꯥꯒꯔ ꯃꯃꯥꯒꯤ ꯑꯩꯅꯅꯦ ꯔꯨꯝꯗ ꯂꯩꯍꯧꯔꯒ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯊꯔꯝꯗꯣꯏꯅꯣꯕ ꯑꯗꯨꯅ ꯃꯄꯥꯁꯦ ꯂꯥꯛꯑꯒ ꯑꯣꯏꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯕ꯭ꯔꯥꯏꯠꯅꯦꯁꯀꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯇꯥꯏꯀꯣ ꯎꯗ꯭ꯔꯦꯕ ꯏꯁꯥꯅ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯑꯦ ꯇꯨꯜꯁꯤ ꯑꯃꯨꯕ ꯀꯗꯥꯏꯗ ꯍꯧꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯍꯧꯔꯦ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯪꯗ ꯈꯣꯠꯇꯕꯗ ꯖꯨꯍꯣ ꯇꯧꯕꯗ ꯍꯪꯉꯒꯁꯨꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯉꯁꯥꯏ ꯑꯩꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯥꯡꯒꯠꯈꯤꯕꯗꯣ ꯑꯩꯅꯗꯤ ꯉꯔꯥꯡ ꯑꯣꯏꯕꯅꯦꯕꯀꯣ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯑꯩꯅ ꯈꯪꯗꯗꯅ ꯍꯪꯕꯅꯦ ꯑꯉꯥꯡꯁꯦ ꯂꯣꯛ ꯈꯨꯕꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯁꯨ ꯑꯗꯨꯝ ꯈꯨꯔꯤ ꯃꯥꯏ ꯂꯣꯛꯁꯦ ꯈꯪꯕ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯂꯣꯛꯇꯤ ꯈꯨꯏꯕ ꯌꯥꯝꯅ ꯂꯣꯛ ꯈꯨꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯍꯤꯗꯥꯛꯁꯨ ꯄꯤꯖꯔꯦ ꯃꯣꯏ ꯑꯥꯗꯩ ꯍꯤꯗꯥꯛ ꯄꯤꯔꯛꯄꯗꯨꯁꯨ ꯇꯧꯔꯦꯕꯀꯣ
ꯑꯗꯣ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦꯀꯣ ꯍꯧꯖꯤꯛ ꯃꯇꯝꯅꯤ ꯍꯥꯏ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯌꯥꯝ ꯅꯥꯕꯗꯤ ꯅꯥꯅꯔꯤ ꯁꯥꯒꯔꯁꯨ ꯍꯧꯖꯤꯛꯐꯥꯎꯕ ꯂꯣꯛ ꯈꯨꯕ ꯐꯗ꯭ꯔꯤ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯦ ꯃꯣꯏꯅ ꯐꯅꯕꯗꯁꯨ ꯈꯤꯇꯪ ꯆꯥꯎꯔꯦꯅ ꯑꯩꯁꯤꯗꯤ ꯊꯥ 3 ꯃꯨꯛꯇ ꯐꯥꯖꯔꯤꯕ ꯑꯉꯥꯡꯁꯤꯒ ꯁꯨꯃꯥꯏꯅ ꯂꯣꯛ ꯈꯨꯖꯤꯜꯂꯛꯄꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯇꯨꯝꯃꯒꯗꯤ ꯀꯔꯤꯝ ꯇꯧꯗꯕ ꯃꯥꯅ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯩ ꯍꯦꯛꯒꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯨꯃꯥꯏꯅ ꯂꯣꯛ ꯈꯨꯕꯒꯤ ꯇꯨꯜꯁꯤ ꯃꯅꯥꯒ ꯁꯤꯡꯒ ꯈꯣꯏꯍꯤꯒ ꯇꯧꯔ ꯄꯤꯊꯛꯎ ꯍꯥꯏꯕꯗꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯒꯦꯅꯦ ꯀꯥꯈꯠꯂꯛꯄꯅꯤ ꯍꯤꯗꯥꯛꯇꯤ ꯇ꯭ꯔꯥꯏ ꯇꯧꯔꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯥ ꯑꯉꯥꯡꯗꯨꯅ ꯐꯕꯁꯨ ꯌꯥꯝꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯉꯥꯡꯗꯨꯅ ꯀꯔꯝ ꯐꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯗꯦ ꯇꯨꯜꯁꯤ ꯑꯃꯨꯕ ꯃꯇꯣꯟ ꯍꯦꯛꯈꯤꯕꯩ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯡꯍꯜꯂꯒꯦꯀꯣ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯩ ꯆꯪꯉ ꯁꯨꯔꯒꯦ ꯍꯦꯛꯑꯒ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯝꯃꯒꯦ ꯃꯌꯥꯝꯗ ꯁꯤꯒ ꯇꯨꯜꯁꯤ ꯃꯅꯥ ꯂꯩꯔꯦꯀꯣ ꯁꯤ ꯅꯠꯇ꯭ꯔꯣ ꯇꯨꯜꯁꯤ ꯑꯃꯨꯕꯤ ꯍꯥꯏꯁꯦ ꯁꯤꯁꯨ ꯇꯨꯜꯁꯤ ꯑꯃꯨꯕꯤ ꯑꯣꯏꯗꯣꯏꯅꯤꯁꯦ ꯃꯨꯔꯤꯁꯨ ꯎꯔꯕꯁꯦ ꯑꯗꯨꯗꯤ ꯁꯤꯒ ꯇꯤꯜꯍꯧ ꯃꯅꯥ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯂꯩꯔꯝꯃꯦ ꯀꯔꯤ ꯄꯇꯥꯒ ꯑꯩꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯗꯣ ꯐꯗꯤꯒꯣꯝꯒꯤ ꯃꯣꯏ ꯃꯔꯥꯗꯣ ꯊꯥꯔꯗꯤ ꯍꯤꯡꯒꯅꯦꯕ ꯑꯁ ꯄꯥꯝꯃꯨꯏ ꯑꯩꯅ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯀꯅꯥꯅ ꯍꯣꯠꯅꯕꯤꯅꯤꯀꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯁꯥꯊꯤꯅ ꯄꯥꯝꯃꯨꯏ ꯑꯩꯒꯤ ꯗꯕꯥꯅꯤꯁꯦ ꯑꯪꯀꯜꯁꯤꯅ ꯃꯥꯒꯤ ꯑꯣꯏꯁꯟꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯒ ꯂꯩꯔꯦ ꯇꯨꯜꯁꯤ ꯑꯃꯨꯕꯤ ꯍꯦꯛꯆꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯈꯨꯕꯥꯛꯁꯤꯗ ꯍꯩꯅꯕꯅꯤꯀꯣ ꯑꯩ ꯐꯣꯟ ꯄꯥꯏꯔꯕꯅꯤꯅ ꯐꯖꯅ ꯆꯥꯝꯊꯣꯛꯀꯦ ꯑꯗꯨꯒ ꯏꯆꯥꯁꯦ ꯐꯕ ꯑꯣꯏꯔꯁꯅꯨ ꯌꯥꯡꯅ ꯇꯨꯜꯁꯤ ꯑꯃꯨꯕꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯆꯥꯡꯅ ꯐꯍꯟꯕꯤꯔꯣ ꯁꯤ ꯀꯣꯟꯅ ꯃꯨꯔꯛꯇꯣꯏ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯇꯨꯜꯁꯤ ꯑꯃꯨꯕꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯈꯔ ꯌꯥꯝꯅ ꯍꯦꯛꯈꯤꯒꯦ ꯀꯨꯝꯊꯔꯒ ꯆꯥꯝꯊꯣꯛꯑꯒꯦ ꯆꯥꯝꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯅꯕ ꯑꯉꯥꯡꯒꯤ ꯁꯨꯅꯕ ꯐꯖꯅ ꯆꯥꯝꯊꯣꯛꯎꯔꯒꯦ ꯇꯨꯜꯁꯤ ꯑꯃꯨꯕꯤꯁꯦ ꯂꯣꯏꯅꯃꯛ ꯃꯨꯏꯅꯦ ꯑꯩ ꯈꯪꯐꯝ ꯈꯪꯗꯦ ꯃꯥꯏꯁꯦ ꯑꯃꯨꯕꯤ ꯉꯥꯛꯇ ꯑꯣꯏꯔꯥ ꯈꯪꯗꯦ ꯁꯤꯅ ꯅꯧꯗꯅ ꯁꯪꯉꯕ ꯈꯪꯗꯦ ꯑꯁꯪꯕꯤ ꯑꯣꯏꯔꯤꯔꯥ ꯈꯪꯗꯦꯅꯦ ꯁꯤꯁꯦ ꯇꯨꯜꯁꯤ ꯑꯅꯤꯃꯛ ꯂꯣꯏ ꯌꯥꯎꯔꯝꯃꯦꯀꯣ ꯑꯩꯁꯦ ꯇꯨꯜꯁꯤ ꯑꯅꯤꯃꯛ ꯄꯤꯊꯛꯄ ꯌꯥꯔꯦ ꯑꯗꯣ ꯁꯤꯡ ꯈꯤꯇꯪ ꯁꯣꯏꯖꯔꯦ ꯈꯣꯏꯍꯤ ꯂꯩꯔꯦꯀꯣ ꯑꯗꯨꯗꯩꯗꯤ ꯁꯤꯁꯦ ꯐꯖꯅ ꯐꯦꯡꯗꯣꯔꯛꯑꯦ ꯑꯩꯅ ꯃꯣꯔꯣꯛ ꯁꯥꯗꯅꯕꯒꯤ ꯑꯗꯨꯒ ꯑꯩ ꯇꯨꯜꯁꯤꯒꯅꯦ ꯁꯤꯡꯒ ꯀꯩꯅꯣꯒꯗꯣ ꯁꯨꯕ ꯂꯣꯏꯔꯦꯕ ꯈꯣꯏꯍꯤꯗꯣ ꯍꯥꯞꯄꯦꯕ ꯑꯝꯇ ꯄꯤꯊꯛꯈꯤꯒꯦ ꯃꯅꯨ ꯂꯥ ꯍꯧꯒꯠꯂꯨꯔꯣ ꯂꯥ ꯀꯀꯥ ꯑꯃꯈꯛꯅ ꯍꯥꯏꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯄꯤꯊꯛꯑꯣ ꯍꯥꯏꯅ ꯃꯆꯥꯗꯣ ꯅꯦꯅꯦꯔ ꯀꯀꯥꯔ ꯈꯪꯗꯦꯗꯨꯅ ꯍꯥꯏꯔꯤꯅꯤ ꯎꯔꯕꯁꯦ ꯑꯣ ꯁꯦ ꯑꯩꯈꯣꯏ ꯁꯤ ꯊꯥꯔꯒ ꯐꯖꯔꯒꯦꯀꯣ ꯁꯤ ꯊꯥꯔꯒ ꯐꯔꯒꯦ ꯃꯤꯅ ꯈꯪꯉꯣꯏꯀꯣ ꯃꯨꯁꯦ ꯑꯣ ꯍꯥꯎꯕꯤꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯥꯎꯕꯤ ꯑꯩꯈꯣꯏꯗꯤ ꯍꯩꯕꯤꯅꯕ ꯈꯣꯠꯄꯤꯅꯕ ꯃꯤ ꯑꯝꯇ ꯂꯩꯖꯗꯦꯗ ꯑꯣ ꯑꯩꯈꯣꯏ ꯃꯤ ꯑꯝꯇ ꯂꯩꯖꯗꯦ ꯈꯤꯇꯪ ꯍꯩꯕꯤꯒꯗꯕ ꯈꯣꯠꯄꯤꯒꯗꯕ ꯐꯖꯔꯒꯦꯀꯣ ꯃꯅꯨ ꯈꯥꯕ꯭ꯔꯣ ꯃꯅꯨ ꯉꯥꯕꯦꯝꯃ খাꯕꯣ ꯐꯗꯣꯏꯕ ꯑꯣ ꯃꯅꯨ ꯐꯗꯣꯏꯕ ꯃꯅꯨ ꯂꯣꯏ ꯐꯗꯣꯏꯅꯤ ꯂꯣꯏ ꯐꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏ ꯐꯅꯗꯣꯏꯅꯤ ꯅꯨ ꯆꯦꯞꯊꯣ ꯑꯩꯅ ꯐꯠꯇ꯭ꯔ ꯀꯌꯥ ꯄꯤꯊꯛꯑꯕꯅꯤ ꯆꯦꯞꯊꯣ ꯈꯣꯠꯆ ꯑꯃ ꯇꯧꯕꯁꯦ ꯑꯣ ꯖꯥ ꯈꯨꯔꯔꯣꯏ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯁꯥꯍꯜꯂ ꯊꯛꯅꯕ ꯊꯝꯃꯣ ꯑꯣ ꯏꯆꯥꯗ
네. Thôi bị thằng khô đã. 누누도 하다가 세비로 누누도 당 세비로 가 하오라 뭐라 그럼 Thôi bị thằng khô đã bà. 아 호레 비상 넣어 먹어 Hầu ấy một bị thằng bao giờ rồi xí xí na, xù rồi các khuda khuda các bị thằng rồi thì là bị sinh bị xù rồi một thằng mà bị thằng kia rồi. Chưa? Xin mừng tầng đó. Nào hả? Nào hả? Upo, xe. Rồi hầu bị. 아 그래 아니 Khá thăm một chép thắt ra hả? 이차 누누 세비로 왕하게 누누 세보 Gala nè. 누살루 마마 사랑하니네 이자들 사랑하니네 이자들 Xin ngay ngóm tới đây rồi. Xin ngay một tay này kìa. 아빠 그런 거 자고 들어도 모른다 Kìa. Vào kìa. 너 아이 작두개를 털어 Chi đi khỏi đấy. Chi đi cái gì? 거의 바스락에 거의 누들 덕시하게 매암 멍어로 사람거니 하이펠락 벨트 오 하우타라니 아더시 사기 속도니와 강아봐 속한테 삼통 사고라 삼통 하우도미 스마이나 힌장 남는 또래 ям 짜와 하우예바 누가 용삭시만 미에레다나 용삭도 용삭시 미에레 동아시 알로우나 오이네바 두나니 마주 크라 오이시 우모로가 사바나 로라니 치시나 생가리엔 프리스트 삼바 Nâng cái video nằm ở đây hình dạng áo cha thằng nó rồi. 지금 exagger하게 매암 담나버기 색당 몽 싸대 사구라이 삼통니 누가 시나 용삭 아메피 세니사 하자닝 만나 로레 세니사 한 자자기게 hả phải đi cũng học bên năm mà đó sao bạn đang ăn nào em mua ấy cái nào mà sao nào có là học qua lại em ăn mà sẽ dùng sạc to cúc nó sôi ra mà cúc khô cái mẹ lên này bắt sẽ alu cái tàu ra Haribo manam awak haribo manam na hawal ba tamtong ge Mày ăn cha với cái video thằng cái lồi hình dạng thật là hào của cha thôi. mukbang tawi taw bani ngasi je mukbang taw bangam dire mayam hari fazana phammaga fazana chaza ge taw ja bani ba fazana semaga duk su batam sangnya ba ai thanta ngam za dire mayam kalau sanali chan biya 상검 딱 드시네 그냥 와르지 하지 가보라 까오르 전화야 motor mo kasi kuha ko man na para bazar pa mo motor ko ni ngau hi khoi nya Bazar đó không phải là dùng bazar da ne ngau ba hai ba di motor su ma ngau le ba ma ka ta do na fo lak san na cha hom tok nok ni người ta wa ngang ra rồi đây
Ewan na nakala kami ang kalay kang bagam. Kala wa ako din dito na layo daw. Kala kami kalay. Bayam Talaya. ngana video nambade chai yang cha bai nambade hijang ki khara haw bayam khara ha bi ro cha ba thak bai da nam bi ro Cool sana bilo. Hazana sa sa daw ba? Moza la ye kangalaw sa lasuna na la ye. sibiri da Sibili la dress uniform do. nunga da ba sugma ma cha tin ma To ada ba chudo ko we male. pen phun Chudo tang sai chudo nang di tong tong le hong jiu ne thamina. Kang ga lu khaw. Ai phi san pi se kha chau ra ga loin thok do la tak bi ni nupa khang de pi khang thabak ga ba sa haijin ga daw ni masa gi lu ban nan ba discipline ko wi do ma'am janing ba janing de ba ai wa pham che nang heo wa nga nga rồi to ngang giờ rồi nang heo dro ni ai nei da ba su ba cha ha ba na pa na hay ka ba sing do ma'am sman chung cho pung ke ta le ba ya chắc lắm là chắc là thân mà ra rồi răng cái ống hào cũng giờ đây nè hình như pung ở hôm mà khai đà rồi đấy khai đà ni mà khai lại ni pung mari để mà sẽ tôi ni ada kiếm đó chắc khi đó đấy mà mấy đà đó đấy mà đi bao ốp cha chắc khi đó đấy mà làm hawat kung dapat cari jangan agak mentar dan kusah laksa sih na. Next video ada mu unarasi me am padun sadar ki gai. mathang da cha bai thang da ni Ahaw ba khoi para le video di sawai thangala kani. la bi da cha da thum Chan bi se bathan ngai ni ka ba ni. Pero ta san jara ge me am sa nu ai da bani na mama sa daw ding dia ma to se kwa. Di next vlog da mu unarasi theng man na cha kham ta ko ngen mentar re. Hazana sa ki ma kha thamaga ka. Bye bye. Aduga nga ko ma'am ni yung nakatang to sa nungay wa tara ka di like, share, and subscribe to Sanbira mo. Bye bye. Oh.